Ngasi di iniwidai chumprei hekpa laine chumpreisi adum chaure masing phare munbadi munjindri ado masing adum phare chaba yare adugi hekpa laine angang heula uni ni hektore sandal to ngo phat launa yam pale chumpreise adu hektoktabida sum thamjilladiko moigi manungsida mathanda ama khamat pai mongtroga pachillakpado remind tawe no kuina tham yade oi laira heklak to ne somdai ne nang ne to asi he ola si ai kapaktari ko adu ang he o ya chumpreise yam pale adu yamanbagi dum he asu mayeng ama ita tada bai mongda tawe charong troga yam pale yengba yam nungai chabasu hauba ꯑꯗꯨ ꯏꯅꯨꯝꯒ ꯑꯩꯈꯣꯏꯗꯥꯒꯗꯤ ꯆꯥꯕ ꯐꯪꯉꯔꯣꯏ ꯃꯃꯥꯡ ꯆꯍꯤꯁꯨ ꯌꯥꯝ ꯄꯥꯜꯂꯦꯅ ꯏꯅꯦꯅ ꯊꯥꯔꯛꯑꯦꯕ ꯀꯣꯜꯀꯇꯥꯗ ꯑꯗꯣ ꯍꯟꯗꯛꯇꯤ ꯊꯥꯕꯁꯨ ꯌꯥꯗ꯭ꯔꯃꯤꯅ ꯑꯩꯈꯣꯏꯗꯥꯒ ꯏꯅꯨꯡꯒꯗꯤ ꯆꯥꯕ ꯐꯪꯉꯔꯣꯏ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯒ ꯑꯣꯏꯅ ꯈꯥꯡꯉꯣ ꯁꯤꯗ ꯂꯩꯔꯦ ꯆꯨꯝꯐ꯭ꯔꯩ ꯁꯤ ꯆꯥꯝꯊꯣꯛꯑꯒꯦ ꯆꯨꯝꯐ꯭ꯔꯩꯁꯦ ꯈꯔ ꯑꯃꯅ ꯆꯥꯔꯒꯦ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯂꯤꯛꯂꯤꯒꯤ ꯕꯣꯇꯜꯗ ꯍꯥꯜꯂꯒ ꯊꯝꯕꯒꯤ ꯑꯗꯨꯒ ꯁꯦꯝꯃꯒꯦ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯆꯨꯝꯐ꯭ꯔꯩ ꯃꯌꯥꯝꯗꯣ ꯅꯪ ꯀꯌꯥ ꯆꯥꯡ ꯉꯝꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯆꯥꯔꯤꯉꯩ ꯉꯝꯗꯦ ꯀꯌꯥ ꯈꯪꯗꯦ ꯃꯌꯥꯝ ꯉꯝꯅꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯀꯌꯥꯅꯣ ꯈꯪꯗꯤꯌꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯌꯥꯝꯅꯦꯕ ꯅꯪꯁꯦ ꯑꯩ ꯈꯣꯛꯇ꯭ꯔꯗꯤꯀꯣ ꯁꯤꯁꯦ ꯀꯩꯅꯣ ꯃꯇꯨꯔꯥ ꯆꯥꯕꯗ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯒꯤ ꯅꯪꯁꯦ ꯑꯩ ꯈꯣꯡ ꯉꯝꯃꯗ꯭ꯔꯥ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯁꯤ ꯎꯐꯨꯟꯁꯤꯗ ꯂꯩꯁꯤꯟꯕꯩ ꯅꯣꯏ ꯄꯥꯈꯣꯡꯗꯣ ꯑꯝꯇ ꯆꯟꯁꯤꯟꯒꯣ ꯍꯥꯏꯔ ꯁꯨꯃꯥꯏꯅ ꯆꯪꯁꯤꯟꯒꯦ ꯍꯣꯏ ꯍꯣꯏ ꯉꯁꯥꯏ ꯐꯣꯟꯗꯣ ꯆꯥꯔꯖ ꯇꯧꯍꯧꯕꯗꯣ ꯑꯝꯇ ꯂꯧꯋꯣ ꯀꯩꯒꯤ ꯐꯠꯇꯪ ꯂꯧꯋꯣ ꯁꯤ ꯀꯩꯅꯣ ꯆꯨꯝꯐ꯭ꯔꯩꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯑꯁꯥꯏ ꯍꯥꯏꯁꯨ ꯉꯁꯥꯏꯁꯨ ꯎꯈ꯭ꯔꯦ ꯃꯌꯥꯝ ꯄꯥꯜꯂꯦ ꯑꯗꯣ ꯀꯩꯅꯣꯗꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯈꯤꯇꯪ ꯆꯥꯎꯈꯠꯂꯒ ꯆꯥ ꯌꯥꯕ ꯃꯇꯝꯗꯣ ꯍꯦꯛꯍꯧꯗ꯭ꯔꯗꯤꯀꯣ ꯈꯔ ꯀꯨꯏꯅ ꯊꯝꯖꯤꯜꯂꯗꯤ ꯑꯃ ꯃꯁꯥꯗꯣ ꯃꯅꯨꯡꯗ ꯃꯊꯟꯇ ꯄꯨꯝꯁꯤꯟꯕꯩ ꯃꯑꯣꯡꯗ ꯇꯧꯋꯦ ꯌꯥꯝ ꯆꯥꯎꯋꯦ ꯁꯤꯃꯁꯦ ꯑꯗꯨꯃ ꯂꯣꯏ ꯆꯥꯅꯤꯡꯉꯤ ꯆꯥꯗꯣꯏꯅꯤ ꯀꯩꯅꯣ ꯁꯤ ꯈꯣꯛꯏꯁꯦ ꯃꯄꯨꯝ ꯆꯥꯕꯗꯤ ꯍꯥꯎꯅꯤ ꯃꯄꯨꯝ ꯑꯣꯏꯅ ꯆꯥꯒꯦ ꯍꯥꯏꯔꯣ ꯃꯄꯨꯝ ꯑꯅꯤꯒꯤ ꯆꯥꯡ ꯌꯥꯅꯤ ꯆꯦ ꯆꯥꯎ ꯌꯦꯡꯉꯒ ꯆꯥꯎ ꯍꯥꯎꯋꯤ ꯍꯥꯎꯇꯦ ꯐꯖꯅ ꯍꯥꯏꯔꯣꯀꯣ ꯍꯥꯎꯋꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯃꯍꯥꯎ ꯊꯨꯝꯃꯦ
ꯀꯌꯥꯝ ꯊꯨꯝꯃꯦ ꯌꯥꯝ ꯊꯨꯝꯃꯦ ꯁꯤꯟꯕꯗꯤ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯦ ꯑꯈꯥꯕꯁꯨ ꯈꯔ ꯈꯔ ꯌꯥꯎꯋꯦ ꯑꯈꯥꯕꯁꯨ ꯌꯥꯎꯕ꯭ꯔꯥꯅꯦ ꯑꯗꯨꯏꯗꯨꯕꯣ ꯎꯝ ꯃꯅꯨꯡ ꯆꯪꯗꯕꯤꯗ ꯌꯦꯡꯉꯨ ꯈꯥꯕ ꯈꯥꯗ꯭ꯔꯥ ꯈꯥꯎꯗꯦ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯉꯁꯥꯏ ꯃꯨꯁꯤꯟꯕꯁꯨ ꯌꯥꯎꯔꯝꯃꯦ ꯈꯥꯃꯠꯄ ꯁꯤꯕꯨ ꯀꯩꯅꯣ ꯈꯥꯃꯠꯄ ꯈꯪꯉꯛꯄ ꯀꯩꯅꯣ ꯀꯌꯥꯝ ꯍꯥꯎꯕꯅꯣ ꯅꯩꯗꯣ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯌꯥꯝ ꯆꯤꯛꯑ ꯆꯥꯎ ꯑꯀꯟꯕ ꯑꯃ ꯌꯥꯎꯋꯦ ꯃꯔꯨꯅꯦ ꯃꯔꯨ ꯌꯧꯔꯛꯄꯩꯅꯦ ꯅꯩꯗꯣ ꯂꯤꯟ ꯎꯃꯥꯏ ꯁꯥꯡꯉꯤ ꯁꯤ ꯆꯥꯁꯤꯟꯒꯦꯔꯥ ꯑꯪ ꯆꯥꯁꯤꯟꯒꯅꯨ ꯀꯩꯒꯤ ꯃꯐꯣꯟꯗꯨ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯍꯥꯒꯠꯆꯅꯤꯌꯦ ꯌꯥꯝ ꯌꯥꯎꯕ꯭ꯔꯥ ꯅꯪ ꯌꯥꯎꯋꯤ ꯀꯌꯥꯝ 1000 ꯌꯥꯎꯋꯤ 1000 1000 ꯍꯥꯏꯁꯤ ꯀꯌꯥꯝ ꯌꯥꯝꯖꯥꯠ 100 ꯑꯗꯨꯝꯕꯗꯨ 10 ꯆꯥꯗ ꯋꯥꯏꯗꯣ ꯈꯥꯏ ꯉꯝꯗꯦ ꯀꯩꯒꯤꯅꯣ ꯃꯔꯨꯒꯥꯏ ꯅꯞꯁꯤꯟꯕꯩ ꯃꯈꯣꯡꯒꯥꯏ ꯍꯦ ꯆꯥꯔꯣ ꯁꯦ ꯑꯈꯥꯏꯕ ꯑꯣꯏꯅ ꯆꯥꯒꯦ ꯍꯥꯏꯔꯣ ꯅꯪ ꯃꯄꯨꯝꯅꯦ ꯂꯦ ꯍꯥꯎ ꯊꯨꯝꯃꯦ ꯍꯥꯎꯕ ꯃꯍꯤꯁꯨ ꯌꯥꯝ ꯊꯣꯛꯑꯦ ꯃꯍꯤ ꯊꯣꯛꯇꯦ ꯍꯥꯎꯕ ꯁꯤ ꯃꯌꯥꯝ ꯊꯣꯛꯑꯦ ꯃꯍꯤ ꯍꯥꯒꯠꯀꯦ ꯇꯧꯋꯦ ꯑꯗꯨꯁꯨ ꯌꯥꯝ ꯆꯥꯁꯤꯟꯕꯗꯤ ꯐꯔꯣꯏ ꯍꯧꯖꯤꯛꯁꯦ ꯁꯨꯝ ꯀꯥꯂꯦꯟ ꯁꯥꯒꯠꯂꯛꯄ ꯑꯣꯏꯕꯩ ꯑꯃ ꯍꯩꯈꯥ ꯃꯇꯝꯗ ꯀꯩꯁꯨ ꯅꯠꯇꯦ ꯃꯅꯨꯡꯒꯤ ꯈꯥꯃꯠꯄꯩꯅꯦ ꯌꯥꯒꯂꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯃ ꯍꯩꯈꯥ ꯃꯇꯝꯗ ꯍꯩꯈꯥꯒꯨꯝꯕ ꯌꯥꯝ ꯆꯥꯕꯒꯤꯀꯣ ꯑꯉꯥꯡ ꯌꯥꯝꯅ ꯅꯥꯅꯩ ꯍꯥꯏꯕ ꯗꯥꯏꯔꯤꯌꯥ ꯀꯩꯀꯥ ꯇꯧꯕ ꯑꯣꯕ ꯐꯥꯏꯕ ꯇꯧꯕꯗꯣ ꯑꯗꯨꯅ ꯌꯥꯝ ꯆꯥꯁꯤꯟꯕꯗꯤ ꯐꯔꯣꯏ ꯁꯤꯁꯨ ꯑꯗꯨꯒ 2 ꯁꯨꯔꯦꯀꯣ ꯆꯥꯔꯣꯏ ꯑꯩ ꯄꯥꯝꯗꯦ ꯍꯣꯏ ꯍꯣꯏ ꯍꯥꯎꯋꯦ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯁꯤ ꯀꯣꯟꯅ ꯄꯨꯟꯅ ꯃꯌꯥꯝ ꯆꯥꯔꯣꯒꯦ ꯌꯥꯝ ꯍꯥꯎꯋꯦ ꯆꯨꯝꯐ꯭ꯔꯩꯁꯦ ꯑꯗꯨ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯀꯣꯟꯅ ꯆꯥꯒꯦ ꯁꯤꯒꯩꯁꯤꯅ ꯕꯣꯇꯜꯗ ꯍꯥꯜꯂꯒ ꯊꯝꯒꯦ ꯇꯧꯕꯅꯦ ꯑꯗꯨꯗꯤ ꯁꯤꯗ ꯑꯩꯅ ꯏꯁꯤꯡꯅꯦ ꯏꯁꯤꯡꯗ ꯆꯤꯅꯤ ꯈꯔ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯈꯔ ꯑꯃꯒ ꯁꯨꯝꯖꯤꯜꯂꯦ ꯑꯗꯨꯒ ꯁꯤ ꯉꯥꯛꯇꯪ ꯁꯧꯍꯜꯂꯅꯤ ꯑꯗꯨꯒ ꯁꯤ ꯆꯨꯝꯐ꯭ꯔꯩꯁꯤ ꯍꯥꯞꯆꯤꯜꯂꯒ ꯃꯩꯗꯤ ꯌꯥꯝꯅ ꯀꯜꯍꯟꯗꯕꯤꯗ ꯃꯤꯅꯤꯠ 4-5ꯃꯨꯛ ꯐꯨꯠꯂꯅꯤ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯍꯧꯖꯤꯛ ꯐꯨꯠꯄ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯁꯤ ꯕꯣꯇꯜꯗ ꯍꯥꯟꯖꯤꯜꯂꯒꯦ
ꯉꯁꯥꯏꯒꯤ ꯃꯍꯤꯒꯩꯗꯨ ꯁꯤꯗ ꯄꯨꯂꯞ ꯍꯩꯖꯤꯜꯂꯅꯤ ꯑꯗꯨꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯊꯝꯈ꯭ꯔꯅꯤ꯫ ꯁꯤꯁꯦ ꯑꯩꯅ ꯅꯨꯃꯤꯠ 5ꯅꯤ ꯃꯇꯨꯡꯗ ꯍꯥꯡꯗꯣꯛꯄꯅꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯦ꯫ ꯃꯍꯤꯁꯤꯁꯨ ꯑꯗꯨꯝ ꯍꯥꯎꯔꯦ ꯊꯛꯄꯗ꯫ ꯊꯣꯠꯄ ꯊꯣꯠꯇ꯭ꯔꯥ? Thôi đi.